mayambu ahanamagtida ikok non na taram ukseri ekhone ngasisu miyamgi damakta puruk laksari ekhone tajarak porida leblako imangsida tare subatangka ngasigi tare subatangka asidana warisina kari kamdori bahayabado mayam punamagna warisi taraka mukhamnarasi hojik tabirasi leblako imangsida tare subatangka nanaubina yamna sauna wamata hairamdana warona sakhiba matam aduda romisu karimata haibanga mode nanaubina sakhiba maigedo tumina yenga lehawi thamoi nungdadi nungaitaba ningamdaba adum phawe makhoi anina magi yum jorba matungdasu romina nanaubida phone character ki adubu nanaubi handakti magi warobu nungaitabase ayo khrmale phone phabolakide hanjin romina mangonda phone tawi adubu punama aremba oiki nanaubidi karimata hairakide nongni niase romi yamna wana khange kanadabu wakatkani kanadabu tamgani masana soiruba masana lalubani hanadi nongni ni saurasu humni badini suba numitta nanaubina mangonda phone tore saubu warobu kuina ngamdabana mana hana hektama romi bu themi aduga makhoi ani adum yanaki adubu handakti punamak singase karimata oidre nini humni hele nanaubina mangonda karimata hairaktaba romidi nuti numit khudingi mangonda phone tawje paw phone bu khonai adubu mi yamana thamoi sengna warokibu nungai kidaba habado nanaubida oikibadagi romi punam arema tarakle thamoi sengna magidama khanbiba nusijaba nupi amagi mafamda mana oidaba namthak tawrubabanina hojikti punamak singasiga maisak ase romi masa matomta phangjaba tabane nanaubigi wari sanaba maga thengnanaba haduna romina upai kaya ama thiba hore college lakpara haduna mana toina ngairamba waiting seladig manakta nutin khuding ngaije adudasu nanaubi numit marini mangani sure college laktaba amuksu nanaubi ge lekai tamna romi lae makhoi gi yumna sangbad ikai jabana makhoi thongal meya dasu phana kuina leptuna nanaubi thoropra haduna ngaije adubu punam arembo oire nanaubi thingna ba habase oithoktre maga unabagi karimatu upai leitrabada nanaubi gi damak mateng pangkibi makhoi ani khangna hankibi mamanabi duk manak tamna romi lae aduga ningba kairaba magi maithong aduna mamanabi duda wadi kudumak loina sarame mamanabi adusu romi gi mataw du yeng ngamdabadagi mateng panggi haiki mana mathangi numitta nanaubi gi yumda lae aduga nanaubi makhoi ani wari sanai nanaubi su pendabani ngamdaba kaya aduna mamitig mapisin taraduna mamanabi du wakalae ai magi mong matawase yamna pende aina magi damak kayagimti wajaba kayagimti khajaba adubu mana dai bathau sade ai blai thoe nupi atopasu lona koirame aina thajarubu khudima mana pun manghalle aina wariba aina chalbu bisak ase masu matam khradi function mana phana wakalabasu phana hairabasu taruno nangsu karimata khangde hayo mamana biduna khumme adobu ibema romi gi mong matawado yengba ngamde ngarang mana laklambado aisu kari haine pai leitabadagi nangi nakta lakpane ado sauna batarasu kuina sauna bigano madi wakhan nungai tabusu yadabane wakal henjine khankiduna magi hanagi oktaba ngausinaba thabak singado torok batarabadi nangam nungai roi nanaubina tawsunu toning tawsunu ai karimta khande ai gnu sibabu mana le thopa ngamane mana hojik toning tawbada aina wa mata hairoi magi apamane aina mangona thamlamba thajaba khudima mana pun manghalle nakoju khangliba natra aina mangoni yap matamda imanabi singna ingonda kari haikiba ngausinaba oktaba nupasi natrabadi nangi nupa leitabra haikibado aina punama singado khangna aina mabu yaki aina mabu nusiki hojikti akhoi ine nasu ma aigi mari se khangle
इनेनसु माबु यादे इनेना अꯩꯉꯣꯟꯗꯁꯨ ngangi masana thakjaba langni masana thujabani aina karibu haigani adubu ai matam khradi yengani matam khradi ai mongonda kariba ta hairoi nakoina su khangde ude hayo waisi hairakpadagi mama nabi adusu karimata upai leite yumna tumina laki mathangi numita Romi ga mama nabi aduga thengnaba matamdasu nungaiba paudi amata tadre Romi matha saba ningba kaiba yamna hele masu karimata hairamba tawdana yumda lae asomdasu amu nganthoi na mongonda message tharaka phone taropa kaya ama tawri nganthoi gi message dasu toina hairi kedorage aina phone tawbadasu kya paide aduga message thabadasu nthini khomde nambu kari tawba yorage nganthoi gi message aduna Romi bu hena sarang khoirang na halle amusu khalle aina nangbu koirubadagi aigi nuksibase ngasidi asumane kha tarakpane ai nanga tharapka message nangna phone tarakpa amata pairoi lambi lana zaluba aidi mana ibu thajanaba afaba lambi da aya khong thanjingani ai hoji karimata tawdre habada mangondu utkani wakalasi khallaga Romi na phana kuina message ke pakum pide aduga call laklabasu paide mahakki phamungda long hiptai aduga nanawbi makhoi anigi wari kaya ama tatna nising Romi mamitigi mapisu lep leitana tarae wakat pham tampham leitana yamna wana khangle asomdasu hanjin ngathoina phone tarakpadagi ngaktangi matungda Romi phone adu pekhalle Romi ne yamna tamna khume hello ngathoisu kisinaduna Romi dharae kedorage aina phone tobase sumpai hek paide message su kya legi yengo Romi su follow tuna khume ai thabak khara torubane aduga tahudabane nganthoi na mahaire nang thabak towi tawde haiba ai loina khangi nang torise ngasi da natte nini humni surabane hayo nambu kedorage ba Romina ai kasum tawde handakse thabak khara sinbagi ai pau phuraktabane nganthoi na kesinaduna Romi nang aibunu sidraba aigi tamak nangbu karimata khandraba aidi nangna phone paidaba nangna message khulaktabase tumbasu yade yamna wai ado matungdadi nang adumain tawnu ko ai yam waiba Romi kari haigani magi wakhandi nanawi gi wakhanni mana tamna themduna amuksu haire hoi ai thaba khara toruge horing ngakting laraga pau pharakeba nganthoi na haire yaroi kaisu nang thabak tawge harasu phone du pairaga taw ai ning khunjin se yam taningeba nang wari sadradi ai leiba ngamde hayek laksilama akhoina unasi yabra Romina ai pharak tani ye matam kharadi ibani unagumse phone don wari sanase ai hadakse thabak yam chilleba nganthoi na khumi tawradamni aina bu haradi asingakdani adu Romi aidi nangbu yam nuksi nangna haiba khudima ai loini yani nangna ibu thajabidrabasu aiga loinarba matungda aigi pukselse nangna khangani nangda iphamdagi apamba khudima niba matamda aina loini yagani aina pigani ye matam amada aina nangbu yakide haduna hojik nangna ibu halibra hayengdo nang soigano soiba yari harisini hek soridi kedawgi yengo nangi thabak tawni habado tawjaro ai thamage waisi haraga nganthoi yamna nuksina phone da papisu tawbirame Romi phone thamkaba matungda as kaino ain tawdu sibo nganthoi hariba nupisina amu aingonda kanna kisilakpane mase aina wa haiba khutimakti punna yani se nupa oibage honasa nupina khare kisilak matamda magi wakhalase langphang lakpa hore ngasai makhai nanawbi gidamak ningamdaba pentaba wakhal kaya makhalame adabu ngathoigi nungai bodi kaya aduna Romi wakal hole hoida nanawbi da aisu haibiya bahai adabu mana ibu thajadabadagi
असम लोटलगा लेबने nganthoi masak tiba nupi dinate nanaubini yadi yadraga nganthoi da taba haibaduni asumna makhallaga ngaktang suromi wakan nungaijarami minute amani gi matungda di amu kari pharapuna khangde as aina khali wakalase lala male aigi pushidi nanaubini simbirakpane aise asumna hinglamba natte mathong chadba ngausinaba amoina hinglambani aigi wakalase yamna soire matam kharadi ai fatwa wakal amata pabu khalara college sangna na karage aduga ai kari bata tawdre gyan tan leide habase mana khalak pu orasano asumna amu romi apa wakal khala e numini ni humni gi matungda nongmudi romi college san bagi damak thongan da gari ngari gleire matam asida kadom da gi khangde nan thoisu magi gari macha do tolak lae aduga college chalibdo mana thinbi gairame romidi sunya yaramde ai talle ai lana siga hajarame adubu nganthoni yamanda badagi hojik ti gari macha do romi bu thollaga makhoi ani punna college talaki college udingai nganthoni harame masida nan college sangano akhoi ani kadai to makuri shiba romi ni yaramde as talli ko ai koi bachal patalle hadakti ai college sangnai da biyaroye nom koise nganthoni kumme aina bahari dinangse kadimata yararoi dabani ho ibungo aina hairiba tawriba singase nangna punna haigadabu ngaktani aina nangu nusimanbagi nangna haiba nangdingai aina punna haijarabani chattaba yaroi college changba yaroi karigumba aina haiba yadaba taradi ngasigi numita aina kedogi yengo asumna haraga nganthoni romibu makhoi college changdanaba yamna kanna yeli romisu kari haini nganthoni yelaga leibadagi masu namdana yare hoi yare se kadai deno nanga se chabdu chalo chilo sumna khara sauna romina harakpadagi nganthoi nam kumme is saurini kaina tori malini ibungo nangna phana saurasu nupi gi ngai habase asini khango asidagi henba sati sati bini ngai kayama ere torakodoini nana kari gum yaram da bataradi yare gari du thoro amuk khamlaga engon mit khana yelaga legano nukshimalle ibungo wai si haraga amuk tungna tonaga romi da mana kisindana ngatharame romi su nganthoi na dumna torakpadadi wa mata ngang mangamdre nopetawna mahaksu gari thawi phanamna sangna thore khara thorubigi tungdadi nganthoi na amuk sare as aida kaino makawredena asida imanabi ama kaino maloge hainaramani pungkaw kawre aidi amatalo siba romina kadai deno kyam lapano nganthoi na mukhme yama lapana te asida neba tu asumna thau asumna haraga romi gari edo mamai le heladuna amungla e mana lali ba do atai kadai dusunate nanobi khona tamliba college adugi lambi ta ba domdani college anaba misu yamala e lambi matai amada nganthoi ni romi bu gari khama haduna khamalame aduga ngai haktang makhoi ani leiri romi di nanobi khoigi college pik lambi oibtuda ikairame aduga amusu pakhalame romin hangi kino nang torsibo college pe misu yamala e asida gari khamlaga lebase aita leba nganthoi na as kuireba imanabi do ai phone toro koge ngahtanga yoba wai si haraga matam lenduna magi gari maninga tonlaga adum leiri nganthoi na ngai dibase atay yamta nate ngasigi numil asida nanabi college lakni habase mana hana khange adugi nanabi na college lakpado nganthoi na ngai dibani ngaktangi matungdadi nanabi su magi gari macha do tonlaga college lakki nanabi lakpado nganthoi na hana khara lamna urame madu ubadagi mana kisinaduna romi gina gana thaba aduga nok tuna ori kaya ma saba horame romi di nanabi gari tonaka lagle habase ubanate nganthoi tena uribani masu nok tuna nganthoi makhoi ani lambi matai aduda gari da tonlaga ori kaya ma sare wari adum sarambadagi nganthoi na hana romi da kainoma haraga
नुक्सिनदुना मागे नंगन खुदना थारए अदुमना थारकपदगी रोमीसु फागियोय करियोय मागे मकोत किन मुरगे हादुना कुदु थांगलए थांगलक मतमदनी याम नंगना ननावबी करी तोनक लालिबदो रोमीन उरम्मे रोमी पाखतपोय करियोय ननावबी लालिबदो मुन्द येंगे ननावबीसु ngantoi makoi ni gi mataw du matamda thamo yamna kaiki magi mangmaktada tawge haduna tawge mong su manki gari thona thona na nawbi wakhala matorle aina mangwanda gi sauri aina mangwanda gi laptholi ba asidi madi tasingna na engonda gi lapa pawla maledana tawto nangna dumna khalabadi aina hilbi kari kanai asumna wakhala si ayona khankibana na nawbi gari thona thona adum chakhibuduna romi khoi ki mapadi lan thokre romi su na nawbi na gari thorak chakhibudo munna yengi na nawbi di thori ba challi base gari no haiba gyan takidre yamna thuna banglom de gila liba karamaga na nawbi gari macha da kuthum linaki makhol su yamna kalle aduga mana kana la romi khonjel su romi tare romi su adum thum linaki badagi yamna pakhanna ननावबी की मिंग कोरग चिचिल्ब मतमददी ननावबी ईदना पुक्तै तेरेगा लोंग तारग लेरमी बागी मतोदु मतमदा रोमी कबलगा ननावबी बु कोलगा कबे मयambo अरोयबदा अमुकन खुरुमजरे पतंग तखक्ता वरिसने करी ओइदि भाबदो मयam पुनंग नमनसी